आकाशवाणी इम्फाल Wahengbam Rajesh न पाव पाजरी अहानबद मरुब पाव ग्रेटर इम्फाल की मफम पुनमक्ता चयोल अमा कंटेनमेंट जोनी हाइना लाउथोखरे मणिपुर ngarang khwaidagi yamna miyoi 330 COVID-19 positive oiki active case lising machani 15 sure amasung Bharat hoki bapung kunmari da miyoi lakh 3,908 nauna COVID-19 positive oiki miyoi lakh 2,908 naba phaki Laibakasta COVID-19 ki laisat amuk hana sanduroliba asigi yenglaga section ba watpaki thong sing tokpi na ba haijari tangai phadaba sexual thorang sing ngang na chatpaga loinana sahi nifu mangagi matak laiba miyoi kudimak sungsoi soidana vaccine kaptokpiu yumdagi hek chathokpada face mask upiu mi amaga gi marakta putaruk lamna leibiu mai mit amadi kutcha toina hamdoktuna tarutana na thambiu housing mapung ba pau Manipur COVID-19 positive oba masing khangen hengalagriba asigi yenglaga Greater Imphal gi mafam punamangta chayol ama containment zone haina laukthokre State Disaster Management Authority gi State Executive Committee gi chairperson thopo cherol amada hai hariba matamasa mi chathok chasin toba yauna thabak thauram kudimak thingle adumoinamak oxygen puba gari sing healthcare worker hospital clinics amasung nursing home da thabak tawri mioi sing chathok chasin toba yagani pharmacy amasung veterinary hidak langthak yonba dukan sing hangba yagani COVID-19 ki tika thaba test toba amasung kudaki oiba emergency ki thabak thauram sing chatpa yagani Home, Health, Relief and Disaster Management, Police amasung District Administration thabak tawriba karmachari sing natana Greater Imphal da laiba office kudimak thonglon gani Thaknaba ising putok pusin tawba power firefighting garbage collection amasung ATM service kidabang thabak tawriba miyoi sing chathok chasin tawba yagani Ima kaithil natana enjang napi yonpham sing sanga yonpham sing ayuk pung 10 tagi pung 10 phawa physical distancing gi chana kanong ngakna hangba yagani grocery dukan amasung sanga gi machinjak yonpham sing ayung puk 10 tagi 10 phawa hangba yagani Imphal leiba wholesale dukan sing ayuk pung 10 tagi 10 phawa dukan ahungi manungda dukan ama rotation basis ta hangba yagani petrol pump sing mahuksagum hangani adum oinamak mi silhanbadi yaroi Electronic amasung print media amadi telecom service ki miyoi sing athingba asdi yauroi Imphal airport mahuksagum hangani amadi masida thabak tawriba miyoi sing amasung passenger sing chathok chasin tawbada athingba leiroi restaurant sing hangba yaroi mi leiba hotel sing hangba yagani tawbadabu staff masing yamaloidabani food delivery service amasung grocery delivery service ti chathok chasin tawba yagani hariba chana kanglon sing asi Imphal West amasung Imphal East ki deputy commissioner amadi SP singna ngakna chadan kadabani Manipur ngarang khwaidagi yamna miyoi 330 COVID-19 positive oiba thengki hariba matamasta miyoi manga laisat asdigi leikide COVID-19 command control room na thokpa cherol amada hai positive oigiba sing adugi manungda micham chani marfura taruk amasung central paramilitary force tarani pan yauri Rajesh da hoji apunba positive case ki masing lising kuntra mathoi 315 sure housing active case lising amachani 15 leiri ngarang miyoi yankhai nipan naba phaduna discharge tokhibaga loinana hoji phawada naba phaba apunba masing lising kumapan chatruk marfutara sure naba phabagi sangna chada marfutara mari dasmik nipan amani Maragasta sahi asigi January 13 tagi chatharakiba COVID-19 ki tika kabaki thabak Manipur su mapung phana chathari ngarang phawbada miyoi lakh ama lising humdra humdoi supna yankhai taruk ahanba dose ki tika kapki aduga miyoi lising humpunipan chahung kumapanna anisuba dose ki tika kapki Rajesh da hoji COVID-19 ki orakliba phibam asigi yenglaga sarkar na tongan ba sexual thorang kya lokatli sarkar ki thorang sing asi miyam da ngakna chanhanaba Thawal district police na akan ba thabak lokatli jila aslan numidang pung 3 tegi ayuk pung mga phawba thamliba curfew tugai ba miyoi sing phabaga loinana fine thian bagi thabak chathari ngarang numidang jila asigi tongan ba mafam singda jila asigi SP masamak yauna chathaki ba drive ta miyoi kya police na phaki tabi ba pawsi Akashvani Imphal legini Bharat hokiba pung 13 miyoi lakh 3,908 nauna COVID-19 positive oiki hariba matamasta miyoi lakh 2,068 naba phaki hauji phawada COVID-19 ki vaccine koti 15 kapkre ngarang khakta miyoi lakh 18 hena tika kapki
Haksel Mantraloy hai lebak as the hauzik COVID-19 positive aba apun mamasing koti ama lag marfu humdoi sure aduga mioi koti ama makai hena naba phakre naba phapagi chang na chada marfu ni thoi dasmik ama sinoni Mantraloy hai hariba matam as mioi lising ahum Jamri humpumangan siki masi targa hauzik pawba siba apun mamasing lag ani lising mari hele hauzik active case lag kuntra lady Imphal West Zilagi Lamdengda Common Biomedical Waste Treatment amasung Disposal Facility Waste Treatment Storage amasung Disposal Facility Sengatlaba Raja Sarkar Caesar Hospital and Research Institute Private Limited amasung Manipur Pollution Control Board ki marakta yana warol ama sahi tawnakre yana warol adu Mukhyamantri gi mamangda sahi tawnakibani facility asi saba matamda sarkar amasung Caesar Hospital na asangba senpham gi chada kunmanga putokani lemhauri ba senpham na kendra gi Environment Forest amasung Climate Change na kaitor project ki senpham dagi sengwat kani Imphal West ki khongnang phaidek pida leiba COVID positive oilbam imung singda micro small and medium enterprises ki national board member Robin Blackie na sang thakna polom sing tengbang pikre COVID-19 ki license asti ki lapthok na miyam na soidana vaccine kap na basu Sri Blackie na hairi Rims ki mahiroi sanaton misi ki matangda achumba wile phanganaba akanba khongjang kaya changsillabasu mari lainaba authority na thoksadana leibigi thongbu Khurai Genial Club Khurai Thangjam lekaina kanna yaringdaba phongdorokli Miyan gi makhataba akanba ihau laktringaida misi asigi achumba langlangjin putoktuna mara leibasing dandi pinabasu club asina taksilli Assam Rifles Technopol Battalion ngarang kudeng thabi area gi pineapple farm maya da gari ama check tawada brown sugar packet chama taret phare polam sing adu mioi ahumna Imphal tamna punaba honaramani kilogram ama gram chani humpurongi brown sugar adugi mamal lupa koti ani lak yangkhaini thoi rongi oigani hari pharba polam sing amasung mioi sing adu makhata na wahangphong chathanaba mari lainaba police station singda sinakre Imphal ngasi phongba pawsi singi marwe pawsing edam haujing Ngangom Kiran leire Kiran Thagachari Rajesh Imphal ngasi phonga pawse singda phongna riba pawkhra panba tarabadi COVID-19 ngamari lainaba paw Greater Imphal the containment zone lauthokiba amadi COVID laichet hengalakpagi matangda trade union phongdoki wafam gi pawsing asin haibatai Sangai Express Manipuri da Greater Imphal area da numit tare ni containment zone oina lauthokre mi manga siki sahum tara mari positive oiki active oiba listing machani kun manga sure haina banner headline tawduna chawna phongni COVID vaccine kapnanaba miyam thomjin narakli haiba pawmusu pawsi asig ahan bulamai da phongli pongna phomda Greater Imphal containment zone lauthokre pung kunmari da chahum tara mari positive oiki manga laiki de haina ahan headline tawri Manipur gi damak ventilator chama yankai oxygen cylinder chonga tharakle thorong khuringda SOP ngaktrabadi phagatnaba order tawkhre haba chief minister gi wafamna pawsi asig anishib headline tawri Naharol gi thodangda SOP ngaktabasing fine tihenba jail thamba hore deba karmada athingba masing gi henami pullabadi yumbu yauna phagane haba chief minister gi wafamna banner headline tawri sana lebakta second wave Greater Imphal numitare ni containment zone lauthokre misam miam yumdagi mapan thoraktana bulengak na kangankre Manipur nongna mioi sohum taramari positive oire manga laikhidre haina banner headline tawri Ichel Express ta Greater Imphal gi mafam pomnamak containment zone lauthokre COVID-19 thengnanabagi damak center na Manipur da ICU ventilator chamyang kai pirak lehaina ahan headline tawri Huyan Lanpau da Greater Imphal numitare nigi containment zone oire haiduna lauthokre ngarangsu positive case sohum taramari thengnaki taruk siki miai samri ama sure haina ahan headline tawri BJP lenga ki thausil soibidagi COVID-19 laina laichet hengelakpani haiba trade union gi pawmusu pawchi asigi ahan balamai de phongli Imphal Free Press ta Greater Imphal gi mafam pomnamak numitare nigi containment zone lauthokre haina ahan headline tawri Manipur Mail da COVID ki anoba case sohum taramari thengnaki mangana siki haina ahan balamai de phongli Irai bakta center gi ministry na ICU ventilator chamyang kai pirakle SOP ngaktaba jail thamba hokrabani haiba chief minister gi wafam na ahan headline tawri Morning Bell da COVID ki phibam lusilakli manga siki anoba case sohum taramari thengnaki haina ahan headline tawri Sangai Express English da Greater Imphal the containment zone lauthokre haina ahan headline tawri People's Chronicle da virus taki ngakthungna ba Greater Imphal numitare ni shil tawkre haina ahan headline tawri Rajesh Thagasari Kiran Loisilapda COVID-19 dagi ngakthoknaba face mask upa putaruk lamna leiba khutsa amati mai mit taru talana thamba haiba achamba thong om asi ngakna chapinaba amukha hanna ningsingjari
अरोइबदा मरोइबा पाव ग्रेटर इम्फाल की मफम पुनमक्ता चयोल अमा कंटेनमेंट जोन नि हाइना लाउथोक्रे मणिपुर ngarang khwaidagi yamna mioi 330 COVID-19 positive oiki active case 1215 sure amasung Bharat ta hokiba pung konmaida mioi lakh 3,068 nauna COVID-19 positive oiki mioi lakh 2,068 naba phaki paw lojane